ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯕꯤꯖꯦꯄꯤꯗ ꯚꯣꯠ ꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ A. ꯁꯔꯗꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯦꯔꯥ ꯁꯥꯄꯝ ꯂꯩꯔꯛꯇ ꯂꯩꯕ ꯄꯥꯠꯁꯣꯏ ꯑꯦꯁꯤꯒꯤ MLA ꯁꯥꯄꯝ ꯀꯨꯟꯖꯀꯦꯁꯣꯔꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒꯤ ꯕꯤꯖꯦꯄꯤ ꯃꯤꯔꯦꯞ T.S. ꯕꯁꯟꯇ ꯀꯨꯃꯥꯔ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯤꯖꯦꯄꯤ ꯄꯥꯠꯁꯣꯏ ꯃꯟꯗꯜꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ A. ꯁꯔꯗꯥꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯇꯣꯉꯥꯟꯕ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯄ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯈꯔꯅ ꯂꯩꯉꯥꯛ ꯑꯁꯤ ꯀꯩꯗꯧꯔꯒ ꯂꯩꯕꯒꯦ ꯍꯥꯏꯅ ꯃꯤꯗꯤꯌꯥꯗ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯑꯁꯤ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯉꯩꯗ ꯀꯨꯀꯤ ꯅꯥꯒꯥ ꯍꯥꯠꯅ ꯁꯨꯅꯕ ꯊꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈꯤꯕ ꯑꯗꯨꯗ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ? ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯥꯟꯖꯦꯟꯅꯔꯕꯁꯤꯡ ꯑꯃꯗꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯂꯥꯟꯖꯦꯟꯅꯔꯕꯁꯤꯡꯒꯤ ꯃꯌꯨꯝ ꯃꯀꯩ ꯁꯥꯕꯤꯕ ꯉꯝꯂꯤꯕ ꯑꯁꯤꯃꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯒꯤ ꯃꯊꯧ ꯇꯥꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯕꯤꯖꯦꯄꯤꯗꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒꯨꯝꯕ ꯄꯥꯔꯇꯤ ꯅꯠꯇꯦ꯫ ꯕꯤꯖꯦꯄꯤꯒꯤ ꯀꯥꯔꯌꯀꯔꯇꯥꯁꯤꯡꯗꯤ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯀꯠꯊꯣꯛꯂꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯂꯥꯟꯖꯦꯟꯅꯔꯕ ꯃꯩꯇꯩꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯌꯥ ꯑꯃ ꯀꯥꯟꯊꯣꯛꯂꯝꯂꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯥꯟꯅ ꯆꯠꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨ ꯃꯅꯨꯡꯗ ꯀꯔꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯒꯤꯅꯣ? ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯇꯨꯡꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯃꯗꯤ ꯏꯪ ꯆꯤꯛꯅ ꯂꯩꯍꯧꯕ ꯌꯥꯅꯕꯒꯤꯗꯃꯛ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯀꯅꯥꯗ ꯚꯣꯠ ꯄꯤꯒꯅꯤ ꯍꯥꯏꯕ ꯃꯨꯟꯅ ꯈꯟꯕ ꯃꯊꯧ ꯇꯥꯔꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯐꯦꯃꯤꯂꯤꯗꯒꯤ ꯍꯧꯔꯛꯄ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯕꯤꯖꯦꯄꯤꯒꯤ ꯃꯤꯔꯦꯞ T.S. ꯕꯁꯟꯇ ꯀꯨꯃꯥꯔ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯅ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ MLA ꯑꯣꯏꯅ ꯆꯠꯈ꯭ꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯐ꯭ꯂꯣꯔꯗ ꯋꯥꯁꯛꯄ ꯀꯥꯟꯗ ꯑꯔꯣꯟꯕ ꯉꯥꯛꯀꯅꯤ, ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯐꯕ ꯈꯔ ꯇꯧꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯔꯣꯟꯕ ꯉꯥꯛꯀꯅꯤꯅ ꯋꯥꯁꯛꯈꯤꯑꯕ꯫ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤꯁꯨ ꯑꯔꯣꯟꯕ ꯉꯥꯛꯄ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩ, ꯁꯔꯀꯥꯔꯒꯤꯁꯨ ꯑꯔꯣꯟꯕ ꯉꯥꯛꯄ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯩ꯫ ꯑꯔꯣꯟꯕ ꯉꯥꯛꯄ ꯍꯥꯏꯔꯀꯥꯟꯗ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅ ꯑꯔꯣꯟꯕ ꯀꯔꯤ ꯑꯦꯖꯦꯟꯗꯥ ꯂꯩꯕꯒꯦ ꯍꯦꯛꯇ ꯍꯥꯏꯌꯦ꯫ ꯑꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯝ ꯍꯧꯈꯤꯕ ꯇꯥꯡꯀꯛ ꯀꯌꯥꯗ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗꯨ ꯁꯔꯀꯥꯔ ꯂꯩꯕ ꯃꯇꯝ ꯀꯌꯥꯗ ꯔꯥꯏꯌꯣꯠ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤ꯫ ꯀꯨꯀꯤ ꯅꯥꯒꯥ, ꯃꯩꯇꯩ ꯄꯥꯉꯜ ꯃꯩꯇꯩ, ꯇꯣꯉꯥꯟꯕ ꯔꯥꯏꯌꯣꯠ ꯃꯌꯥꯝ ꯑꯃꯈꯛ ꯊꯣꯛꯑꯦꯕ꯫ ꯃꯇꯝꯗꯨꯗ ꯊꯣꯛꯈꯤꯕ ꯔꯥꯏꯌꯣꯠꯁꯤꯡꯁꯤ ꯀꯨꯀꯤ ꯅꯥꯒꯥꯒꯤ ꯔꯥꯏꯌꯣꯠ ꯆꯍꯤ ꯀꯌꯥꯅꯣ ꯊꯣꯛꯈꯤꯕ ꯏꯔꯥꯡꯁꯤꯡꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯁꯦ ꯄ꯭ꯔꯖꯥꯗ ꯅꯤꯡꯁꯤꯡꯗꯕ ꯌꯥꯗꯕ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯑꯦ꯫ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯎꯈꯤꯕꯁꯦ ꯀꯨꯀꯤ ꯅꯥꯒꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏꯗꯕ, ꯀꯛꯄ ꯌꯥꯔꯔꯣꯏꯗꯕ ꯑꯃꯈꯛꯅꯦꯕ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯇꯝꯗꯨꯗ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯃꯈꯣꯏꯅ ꯃꯇꯝꯗꯨꯗ ꯗꯤꯁꯄ꯭ꯂꯦꯁ ꯇꯧꯔꯕ, ꯌꯨꯝ ꯃꯩ ꯊꯥꯔꯕ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯗꯨꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯕ, ꯌꯨꯝꯂꯛꯂꯕ प्रजासिंगी रिलीफ कैंप साखिबरा क्वेश्चन अगर मोदा हंजरीसे लोनना मखोइना प्रजासिंगी साननब पीखिबरा लाइक तंब फंगदब अगांसिंग लाइक तंबखिबरा हाइसे मसे कोइ मखोइना हंगिने। ꯊꯧꯔꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕ ꯃꯤꯅꯤꯠ ꯑꯃ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯊꯧꯅꯤꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯄꯥꯠꯁꯣꯏ ꯑꯦꯁꯤꯒꯤ MLA ꯁꯥꯄꯝ ꯀꯨꯟꯖꯀꯦꯁꯣꯔꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯀꯟꯕꯗꯤ ꯕꯤꯖꯦꯄꯤ ꯅꯠꯇꯅ ꯑꯇꯩ ꯄꯥꯔꯇꯤꯅ ꯉꯝꯂꯣꯏ꯫ ꯕꯤꯖꯦꯄꯤꯗꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯃꯤꯌꯥꯝꯒ ꯁꯥꯒꯣꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯤꯕ ꯄꯥꯔꯇꯤꯅꯤ꯫ ꯌꯦꯜꯍꯧ ꯃꯤꯌꯥꯝꯒꯤꯗꯃꯛ ꯆꯣꯛꯊꯕ ナꯏꯗꯅ ꯊꯕꯛ ꯇꯧꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯊꯝꯕꯤꯌꯨ꯫ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯄꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯈꯣꯡꯆꯠꯇ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯝꯈꯤꯕ ꯑꯗꯨꯁꯨ ꯃꯤꯌꯥꯝꯅ ꯀꯥꯎꯗꯕ ꯐꯩ꯫ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯥꯔꯇꯤ ꯑꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯦꯞꯇꯨꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯅꯤꯡꯁꯤꯡꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯂꯥꯛꯂꯤꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯗ ꯕꯤꯖꯦꯄꯤꯒꯤ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ T.S. ꯕꯁꯟꯇ ꯀꯨꯃꯥꯔꯒꯨꯝꯕ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃ ꯊꯣꯔꯛꯄ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ N. ꯅꯤꯝꯕꯁ, ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ M. ꯗꯤꯂꯤꯞ, ꯕꯤꯖꯦꯄꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯟꯆꯥꯔꯖ L. ꯇꯦꯖꯀꯨꯃꯥꯔ, ꯕꯤꯖꯦꯄꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ P.S. ꯀꯣꯅꯤ ꯃꯩꯇꯩ ꯑꯃꯗꯤ ꯄꯥꯠꯁꯣꯏ ꯃꯟꯗꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ Y. ꯀꯨꯟꯖꯃꯅꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫
Jadi ranti yang mana sih yang generasi ni yang future leaders semua sama ada. Kita top tiga ni. Pernah sacrifice orga. Manipur se kan tapi ya dia Manipur kan Bihar ke lenga thar su batang wacak yang lewa seri modi di lewa hal nu hana bada. Amasuk Manipur ko meni siri lenga se mapang kan hana ko kan tada. Aku Manipur se diglang se ngam ni Manipur integrity ngaku ngam ni Manipur interest people ke jatuh soft ngam ni happy waktu dah masih punya maksud masih sacrifice orga purpose ba ai di hamai di kaizen boleh hamai betul kadar. I just appreciate it. I appreciate him and I wish him all the best. Kadang-kadang pantong gagawin. Manipur na tawa parang ko na. Apa kalambi naman guna-guna na iso na mago. Sambi sa mga sa mga malit. Hindi din sinyo. Kada sa